Hauzik Paubagi Maroiba Pauda, masak khangdaba jibana chathokhraba sa-uchek singgi mapuda scheme amagi makhada mateng pinaba hotnari haina Veterinary Department Director Dr. Chaoba Haobijamna phongdokhre. Chaengdai village lamkoipham ama oina semgat haningbagi apamba leihouri. Manipurgi excise department supnatagi officer yaona personnel sahumga marfu khakna thabak tauri haina deputy superintendent L.Raghu na phongdokhre. Khurumjari adomni yangbirip se Times of Manipur News ni Bidyapati mayang lamamna mayam punam putaram oksari hauzik pau sandokna pizari yen nganu okloiba farmer singna yaribe makai sa loipham sing mai ngana thanbiyu amadi section na Sanabiyu Jackson ngakpigani Jackson Senabiyu Veterinary Department Laukanpam Thokpa Section Tharoksing Laukatli Haina Director Dr. Chaoba Haobijamna phongdorakli Sanjen Thongda leiba Veterinary and Animal Husbandry Officer Tom Tibiga akhanana unaba amada wafam asti phongdokhibani Director Dr. Chaoba Haobijamna haikibada Churachandpur Malom Changangai Basikong Kaksing yaona mafam kharada yumda yokpa yen nganu ok Haming yaw singda masak khangdaba jiba amana hatlamlaga mabuk hogaraga intestine sathokhlamba thodok sing thokli Churachandpur gi thodok asida siriba sa asi postmortem tawraga yengbada yakhul taramba thengnathi siriba sa sing asida lainatina nabagi khudamdi phangde Churachandpur DC na vigilance team ama semdana thigatpagi thabak kanna chathari akhang ahegi matung ina masak khangdaba jiba asi kaisal lamhui natraga kaijenglanggumba oigadara haibasu awangba thakta khanabasu Mapung oina sa sing asina makhoigi channaba machinjak phanglaktabadagi tholakpra haibasu khanaba lei Jingnariba asi koknanaba aikhoi punna thidok minasi department da miyamna angamba mateng pangbiu haina haiki amabur gasu khangaga public ta kiriba nuaitaba leirisima koi integrated approach sama concern department sing forest and the police ki side ko ki side tongan ba civil society the people for animal atei kanu sita thawak tawriba mayam si tanaraga msi ama koi thido pama sangi thido I mayam su tawnari tawbudi adama sida akoi gi side te gi di akoi farmer sing khara moi loss khara leijariba kambusi akoi gi scheme da yamna chawbudi natraga su koi beneficiary sing khalakpada ko December tha manung da koina khara beneficiary khara khanjaga dabale wokine liyene hameng ne aduga nganu gi kitang tamna keno tongni masida su ngasai gi keno singsi farmer sing keno singse khoi adum hapjage khoi side gi kitang keno tongna na ba moi da mateng oina na ba dum khoi khanjai Mahakna makhata na haikibada masak khangdaba jiba amana yumda yokpa sa sing asi halakpa asna farmer sing gi economy da Sokhalle haiba khangle masigi namak department na scheme amagi makhada mateng pinaba hotnari December thada okyen amadi hameng loinaba beneficiary khananaba thawrang tawriba asida awaba takrab farmer sing yahonanaba hotna jage thodok asina sada natana miyoibada solakadra haibigi singnajaba amadi leiri masidagi section na leinanaba hotnasi maru oina sa sing asina amambagi khudong chaba laukhidanaba sa loiriba mafam adu maingana thananaba sumakna haiki tambubudi ngamde adu mayam si mai gumba leiba mainga leiba mafam singsi khara moi ki gan gadobani khara amambadana moina khara hena nuai gadabani moisu kirini mi pong mama kanu tawse aduna koi hojik si masigi incident se thokpani na farmer sing sa sing loibiriba war mapang sing na kitang section na mai jaga du section na senabiba Lady Huinung Kake Ama Leragasu Puntilaga Tambida Tadoga Kanu Tona Pasang and Navakona no Kake Karasu 16 Taurankasu Kitang Lokat Bibia Yarga di Maising Anangana Tan Biba Kanum Yangona Trokon Karlapna and Otobo Regati Lam Levoragasu Maidang Maidi Krangan and Tanbion Coinasum Hygienic Karumba Kudong Saba Leragati
lamdam asida mahosana piramba yengbada pukning huraba mafam kaya ama lotuna leiri haiba lengakna khanglaba sumatam sana semgat chagatuna lamkoiba singgi midyengpham ama ohenbadi ngamdri masigi manungda chaengdai village su ama oiri Infal digi kilometer sama kuntra tret lom chatlaga leiriba Tamenglong district ki tongan ba mafam singda mahosagi phajabatana thallaba mafam kaya ama ngasisu lotuna leiri makoi sing adugi manungda makoi jailat lake barakgi ising chaibi thalongi sarung amasung singgi thel kaya asigi marakta khwaidigi nanba mafam ama oiriba chaengdai village na henna amuka magun habli Inglising ani chatruk amasung Inglising ani chatret anida thangnana Tamenglong district administration na singgi district singi manungda khwaidegi nanbagi mana khakna chaengdai village na lamdam asibu lu nanna leinabagi thamjapam amasu oihouri asigumba phajaba kayana thalaba Tamenglong district pu laingakna semgat sagatuna lamkoiba kayagi midyengpham ama oihanningbagi apamba phongdoklaktuna chaengdai village ki secretary khiuluang kamaina wafam kaya thamlakli kanogi tourism gi promote tawningba akhoi praja miyambu awareness khara piraga sumaina nanna luna sumaina leiraga akhoi hingdabani haibasu leye adu mi atopadasu akhoi attraction pinaba sumaina akhoi kamaina akhoi tourism gi promote tawse tawgatage haibato akhoi miyambu khanghallaga akhoi chahi manga truk haibatare adu akhoi honaraga adum lakjaribani adu akhoi pangal laubase haubasu akhoi world environment day haina chakiba 2016-17 aduwaida consecutively akhoi Tamenglong district ki oina akhoi khunsi anirak sura first yamna lunan bada akhoi most cleanliness village haibagi award se anirak adum phangi consecutively 2016-17 da adugdagi akhoi pangal lauraga sumaina tawdabni sumaina akhoi kamaina honasi honage aduga akoina honaraga akoina tawbasi miyamda kamaina tourism se promote tawgadage haibasu rainforest club na akoida pengan pibagi adum lakpani Ngasigi laingakna tourist spot kaya semgat nabagi pandam thamliba asida Tamenglong district pu kanthok lamba taudana akannaba midyeng sangduna thabakta onthokpa ngamlabadi district asigi tongan ba mafamsingda leiriba larik laisu hairaba naha kaya thabak pibada natana khul adugi senmilongi phibam phagat hanba ngamgani haiba achetpa thajaba khunja singi thamoida phauhauri laingakna midyeng changbidra badi chingda sapi inge laigum chingnadana kenkhebagum lamdam asigi phajabasing malemgi meyamda uthokpa ngamlaroidra haibagi mipai laihodabasu natte hauzik akoina leijariba mafamse chaengdai haina Tamenglong district headquarter degi kilometer 32 khaktagi thapa mafamni ada hauzik masigi very spot mafamsina chaengdai gi mayam chahi kya mamang degi moigi ipa ipu mayamna lam chatlaga lau chatlaga natraga kai athapada chatlaga laga sida pota pham haina akoi indigenous londa rengan haina moina thonjaba mafamni and then asigi lambi si sum chatpa kansida makhagi chaluraga sum mayamna khangnariba barak waterfall aduga jailat lake haina akoi Manipurgi yamna Tamenglong district ta phawriba yamna phawna mingchatna leiba tourist spot ani gi mafam sidagi dum chatpa phawba yare aduga loinana chaengdai hairiba mafamse Tamenglong di Imphal dagi lakpa Jiri dagi lakpa Nagaland dagi lakpa adugi mayamse yamna center oiba yamna meeting point oina masigi mafamse yamna tourist ki promotion tauba yabagi chance wangna leiba mafamne haina sumaina haijabni pau damjariba blessing gang my camera person Gobin Tom TV News Infal Manipur Police Department ki makhada leiriba excise department supnatagi officer yaona personnel sahum marfu khakna thabak tauri masigi manungda mathang chahi ge February da personnel humdraga nithoi amusu retire tauragani maramaduna laingakna athuba matamda recruitment tauduna ahangba posting ase mensil haudrabdi department asi muthiba yana leire haibasi Tom TV ga akhanan unaba amada department asigi deputy superintendent L.Raghu na phongdokhre tasengna muti department se kainogi asagi
employee masingja wat panina aikoida station amada staff trangwa legadu boji staff ayambani nipan ga mapan ga taru ga tare ga swaida haira ga leira bani aduna aikoina kaino anisi station manang na pachingji punjal ga khoi wak to minna bani ahum boiro mar khoi kunja che kunsuna ba collector ga madu ga awapati oji ji khoi mayung nari aduna pukchen char bisinau singna karba nat kan nisana tab karba rama tawbitna mare bang nungsiba machin manau nungsiba kanbi wai basi khoi apin tawjeningi maramdi khoi isana gyan taminadragati machi chaukat lon da poropate yam wagani aduna karba tawde sidi ai nauni pancha do ni ai chana cha do ni ko ino tawti cha i sen ke yerung de ai jati ju mutat pahunu te hai base ai khalaningi masak khangdaba jibana yumda loiba sa-uchek sing mabuk hogaiduna chathokhraba thawong tongan mampham singda leptana chatharakli ngasisu khongjom police station gi manung chanba texam dasu chapmana ba thawongda ok ahum gi haksang gi saruk sing chathokhraba thengnare hairi paugi marak thana break amatang lauzari Watch Life and Style, a gateway to the elegance of Manipur. Coming soon, only on Tom TV. Breaking matunga taram na okchari amadi pau makhada na pizari. Ngarang numidang Patsoy Police Station gi manung chanba salam maning laikai gi labukta lawyeb gi mechin na chingba tractor na takpada mioi ama laikhidraba mioi adugi maming na yumnam risi chahi ga nifu humdoi apokpa laikhidraba iboton kawi salam maning laikai dagini thaudok aduga mari lainana Patsoy Police na case ama register tawkhre asiba hakchang police na thaudok thokpham dagi lakhotlaba matung rims ki mokta thamkhre hairi Amarumda Kaksing Police Station gi manung chanba National Highway 102 gi Sora Lausi Mapada lambi da khamduna leiba DI Tata amagi maning da motorcycle bullet tongduna lakpa mioi anina thomjinbada ama sire amana Kaksing Jivan Hospital da laikan nakre thaudok asi ngarang numidang pung taruk taba matam aduaida thokhibani laikhidraba mioi adugi mamingna K Samananda chahi kunmari apokpa khogen kawi wangbal mayai lekai dagini soklaba mioi aduna Sandel dagi IRB personnel ni hairi Hauzik Pangthokliba Sangai Festival Kumhaiga Mari Lainana Towards Tomorrow Manipur Association of Voluntary Blood Donor Amadi Department of Transfusion Medicine Rims ka khusam naduna ngasi Manipur Trade and Expo Auditorium Lamboi Khongnang Khongda Blood Donation Camp ama pangthokre camp aduda mioi chamagi mathakta idan tawki thauram aduda chief guest oikhiba Associate Professor Rajkumari Babitana hai athu akai matamda I darkar lakpada kharadang oirabasu mateng phangnabagi pandamda asiguma camp ama pangthokpa asi singthaningai oi aikhoi punamangna blood donation tawbagi hainabi thambagi tangai fadaba lei haina makna haikhi tola taraba tektana tadana leiraba ngasagi leijadraba mioi ngasagi athuba
यामना इमरजेंसी दा ई दरकार ओइबा मियोय सिंगबु अखोइना खुदक खुदकता अखोइना ब्लड असी डोनेट तौबसी यादबा मरमना अखोइना करिगुम्बा अखोइना सिगुम्बा प्रोग्राम असी सिल्लगा अखोइना ब्लड डोनेशन कैप असी सिंजरिबा सिदगी अखोइना पीरिबा ब्लड सिंगसना हयेंग ब्लड बैंक ता यौखरगांदा इमरजेंसी दा लाकपा मियोय सिंगदुदा करिगुम्बा अखोइना मतेंग खरा पीबा ngamgadra हाइबा अदुगी वाखललोंदा सिंजरिबा असिबु अइना हन्ना हन्ना थागतचरी Chenura Microfin Manipurna Micro Enterprise Loan Phongdokhre ngasi Manipur Press Club ta pangthokhiba hongdokpaki thoram aduda Manipur State Commission for Women gi ex chairperson Dr. sa-uchek Chenura Microfin Manipurgi chairperson and Hiramati amadi Chief Executive Officer su oiriba Founder Secretary PK Kumanna athoiba mithunglen oina saruk yakhi Jamuna, Sunjamay, Bidyapati, Salam Sonia, Wai Komlekai. Mukahana break amatanga lauzari Passenger chamaga humdrama pantongba Air India ge plane gi masagi maton Stockholm Airline da airport ki building amada thengzinkhre adumoinamak asok apandi yaukhide passenger sing adu mobile staircase sizinaduna plane dagi kumtharaga terminal tan chatkhi accident adu mato karamna thokibano haiba chakchaba khangba ngamdri thodok adu ngarang nungthil pung 5 ga minute 45 rom taba matamda international flight ki manga suba terminal dagi meter 50 rom Hendok laga thokibani hairi. Election Commission ki matung ina Mizoram da pangthokiba Assembly Mikhal da vote thadabagi chang yamna nemki nakal amarom da Madhya Pradesh da di chang yamna wangna vote thadanaki. Poll panel ki matung ina Mizoram da cha da humdra manga gi chang da vote thadanaki aduga ing lisingani tara humdogi Mikhal lisingani nipan Assembly Mikhal amasung lisingani tara marigi Lok Sabha Mikhal da di cha da marfu hena vote thadanaki. State adu da vote masing lakh taret lising humdra ka chahum marfudara manga leibada nupi voter masing na lakh humga lising marfudara mari ka chanipan humdra ka taret ni mirep chani ka supna mapan gi manungda nupi mirep tara manga yauri handaki Mikhal asida Tripura ki relief camp tarukta leiriba Bru tribe ki voter singsu tholuktuna makhoi ki tongan na saba special polling booth tara manga da vote thadaki hairi. US President Donald Trump G20 Summit yaunaba Argentina sakre mahakna China ga lalol itik ki matang da wari sanagani loinana Russia ni Ukraine da sathakhiba thawong singi mayokta wa ngang naga dauri Weekend Summit adu da International Monetary Fund da Donald Trump ki lalol itik ki akanba policy na world economy da saitheng pigada kaya da ki section warol thamlakhi panbaya badi G20 ki laibak singna prithvi ki economy da saruk manga thokpagi mari contribute tauri G20 lusingba singna ahanba oina November listing ani nipan da unaduna global financial crisis ka ta mayoknari ba United Front semkrabani loinana Donald Trump na Chinese President Xi Jinping ga punna unaduna wangkhalakli ba pochai gi tax adu yengsinnabgi damak Chinese market pu handoktuna US ke lalol itiki lamzel da yauduna amadi intellectual property ngak senena bu wadi sanagani hairi ngasi phongki pa pau chesinda kari kari maru eba pau yauri bagi haibadu amuktang punna khangminasi Shanghai Express
yumsa hatpa sa phanaba kanna hotnari minister kakchingda hameng ani lamlongda hawdong ama mabuk hogaiduna halamle 4000 da san siramle thai princess na yamna khoidana sanga yengkhre wildlife institute of india ga tanaba hokre jingkaroi sing police custody da remand lauthakre mla manga disqualify tawnaba wakatkre phongdokhre naharol sing thabak pinaba lambi याद कदबनी गवर्नर नागालैंड फाजन किबा MMTA गी ट्रैकर सिंह पुलिस कस्टडी रिमांड लौथखरे हामेंग अनि हालमले अरोनब कैमरा थमदुना चपसाब खंगदोकनबा होटनरगनी श्याम कुमार इम्फाल लिटरेचर फेस्टिवल हौखरे संगाई फेस्टिवल दगी कल्चर गा मरी लेनबा थौरम खरा लौथोखिबदा रतन थियामना नुंगांगबा फोंदोखरे हाउलेन फाइ गी थौदोक इंडियाना अयाबा पिरंबा याय UCM नाहारोल गी थौदांग थाईलैंड की प्रिंसेस ना कैबुलमजाओ अमसुंग कंगला येंख्रे कैबुलमजाओ नेशनल पार्क की फिल्म उबदा अपेनबा फोंदोकलमखी बांग्लादेश की कल्चरल टीम ना चीफ मिनिस्टर गा उनखरे इसै जगोय अमदी पुंग तंबिनबा ओजा सिंह बांग्लादेश ता थागदौरी MLA बिरेन ब्रोजेन गिनसुनहाउ ngamthang हाउकिफ अमसुंग बीरगी मथक्ता डिस्क्वालिफिकेशन केस थाखरे कक्चिंग दसु हामेंगनी मबुक होगाइदुना चारमले कांगपोकपी गी 4000 दसु सन अमा चिंगनानिंगाय ओइबा मवंग दा सिरमले हुयन लानपाव थाईलैंड की प्रिंसेस ना कैबुलमजाओ दा संगाई लोकताकपात अमसुंग कंगला येंख्रे निंगथौ लैसेंबना थाई प्रिंसेस ता मणिपुरगी पुवारी लीख्रे Manipur People Bill SNPV denaba President ta wakat khre Congress ta gi chongkhraba MLA manga disqualify tawbinaba wakat khre Japanese ani gi fibam Chief Minister na yangsin khre Sana laiba BJP yaukhraba Congress MLA sing disqualify tawbinaba Speaker da wakat khre Sahi taramathoi gi nupi masa ama izat manghan biramle Myanmar na Howland Faida apanba piribasi India government na yabadagira UCM Chief Minister na Rims ta laika nariba asokwa Japanese sing gi fibam yangsin khre ECL Express Food processing chakot hanbagi matangda conference pangthokre Food processing asi narol singda thok piriba intensive industry oina khumang chausilakli governor yumda yokpa sa-uchek chariba sadu phagatnaba hotnari miyam mi paibiganu mirebak ta yonaba purakpani chingnaba kokki tumba yankhai bihargi chapra railway dagi phagatkhre Thailand ningthaugi mazai bema srindhorna kangla yengkhre Iraiba ban blockade lalhobagi problem laksinba ngamle food processing industry na state ki Simitlon fagat hanba ngamgani Parliament election naksilakpaga Congress ki lalong kangkhalakle MLA manga disqualified taunaba speaker da wakat khre sakhangdaba sa masak khangdoknaba hotnari Shyam Kumar Aroibada maroiba pau amuk hanna masak khangdaba jibana chathokhraba sa-uchek singgi mapuda scheme amagi makhada mateng pinaba hotnari haina Veterinary Department ki Director Dr. Chaoba Haobijamna phongdokhre chaengdai village pu lamkoipham ama oina semgat haningbagi apamba leihouri amadi Manipurgi excise department supnatagi officer yaona personnel chahum marfu khakna thabak tawri haina deputy superintendent L.Raghu na phongdokhre Hozikidi Manipuri pau matang sa loisinjare ehenba pau ga loinana numidang pung mapal da muk phangbigani